Ngasidi hidak kanaba pambi ma khangange sigi pambize mahi yan bane aduga koi maming di khangde ko lam ge dum thomna khoina khamen man bi gan ju kawe adu market ta su dum yon mane mase masina kanaba je kari kanai haiba matamda magi mahi yan ngai do su ya laga su kesu kai de magi manaje phutlaga thakpa akoi pile case leiba habdi khong ham banungai taba nei khong ham de I yawba leidana adugumba singdo yamna phaba adugum pambi makhal amani myam aduga khangdraga di chabirunu maram di masak khangdraga de aina sum khoina sum market te yole adudai de aina myam da khara utchabani mase kogi pile case tawbada aduguma gi mahi amun basina koi khong ham bamgi amang thonggi da hapaju phayana sum hal singna dum Hai, masih sinaba mina harakpadagi aina su mayam da video je semjabane adu mayam na khangdragadi aina hai dana su chabiganu hidaksi aina su mayam da sizinaba misna ai maksu thakti thai masigi je adum pai laigera lairogira thakpa dum phabani masi pambi se yam kanabani thakpada aduna sigi je masa khangbiragadi mayam na hoi sinnaraga na comment da dum sinai habiramo sizu yam kanaba dum ba posak makhal amane Masih mahai si susaba dum yabane Mayam na khangbir bala yagadi comment dum ibiramo mathang amuk ai makha samjarake Masih lamhang tumhang da diam hobuni hingonda ado mine thawoi bidabagi wan yamna hida kana ba pambi moi phutlaga mahi thakpa ju yai magi je Seng jam to hujikti mehik matang kan bani na phutlaga thakpane hena di phai no kana gumana ko laga sabu su yawi